Imphal Turelgi mapham ani torban kaibadagi esingna thumjinkhre ISBT amadi Nagaramgi akoibada leiba yumsingdagi ngasi su mioi kaya kanbagi thabak leptana chathari isa wasida Governor Banglo amadi Khwairaman keithel yaona keithel asigi akoibada leiba mapham kaya esingna thumjinkhibadagi keithel kanadre dukan thong lonare pauna amadi thangal keithel leiba dukan sing esingna thumjinkhibana dukan thamba potlam kaya amang ata nangle hiram asigi matangda SKTV News ki chief reporter Khatri Mayum Premchandagi akhanaba pawdam ama I know Zilay was not Kogi ISBT Mamangni, Narang Shu, Masigi Matanga, Akoina, Akogi SKTV News to Kutanga, Tuan Bulletin Kayada, Akoina, Thumjinkhre Bani, Hibam Gadari Yoruba Dotuga, Nasi Oi Basisu, Narang the Gihan Tadi Habitat, Henadum, Tungalakpa Aduna, Rescue Tabaxi, Leptana, Satari Habitat, Ozimian Ubiri Versi, ISBT Mamang the Lady Ba, Kogi Lambi Asida, Thumjinkhre mapham sing asini mapham sing asida tungan ba volunteer sing arambai tengol gi aduga state force ki aduga tungan ba security forces NDRF SDRF amadi Assam Rifles Indian Army CRPF ki kambu sing yauna hoje mak rescue to gi thabak si leptana chathari habatare aduga ising si mayeng ta bagi mapham su leite haitare ising si kogi khurai layom awang lekai gi hariba ising Pathokiba Habidi Turban Kakima Famadu Mian Krabasu, Kogi, Kenogi Habatare, Kabamgi Kakima Famdu, and Tina Mian the Badi Latin Center Kibani, Hariba Kabamgi, Kakima Famadusu, Kogi, Tamna Hozik, Lushalakato Habigi Pau, Modipangi Habidi Turban Dubu, Ting Mangam Naba, Lushalakato Habigi Pau, Modipangi. Kadum the Gino Ubirisibo, Kajatuno, someone with the gear. Kajatu Musha. Sigi wang mada. The Mujilan Tupangam, okay, Kogi, Harambai Tingol, give me to one bar. You 15 gi. Bigi Kamusi Habitat, Masadi Union Habitat, Kogi, among Lakanda, Hena, Ibam Solo from Sinda, Mating Pang Bagi, Aduma Miam Ubiribasi, Kogi, Sumba, Awana Taramatamda, Miamgi Mating, Pang, with the Makta, Torpa Habitat, Aduga, Som the lady Basina. Some the lady Basisu Kogi, Lantok and Gamdraba, Kambusing, family sing habitat, work Pogi, people with the Nimiam Ubiri Fancy. He sing a tumba habitable. I do give a take Kudong Shad about my Oknaba, the way sing Shisu, Yamna neighbor habitat, Yamna neighbor Lenang Mertani. Ubiri Basi, the Kogi, Poche Yauna. Kadai wa yun lai sibo. Ah. Kumulampak lagi. Ah. Ima po dating adi ya. Ado ngarang ni kamay na ke. Asigarang go, indum jagi thangna ba dolan mathun manga juda lai ro re. Adagi cheng ju han ready ta hodam ni na cheng ju lai ram dre. Adagi mathak ta ching thadarak pa ju ching ju lai ram dre. Adagi chen da yara roi na chen la ini mi dai je. Thawai de hinga di na. Ado ising na adagi aram mai yauna se post nam yauna sumaina. Mating pang na rescue to wuta wusi ke phawi bage. Asai thok na nuai gare bungo se punsi ta ka bo ju ya roi ija mayam jina lai ram bagi na khoi thawai kan biri ne na ne. Ima di ne asmi ta ke pi ta ge bu tara bani lambi ta lak pa sita. Moi lai ram da di ngo khoi si thoi ne mi. Mayam ni moi na tau biri je. A khong sai beng manung gi khoi gi kano second air brigade ma pa do. Adu da ne khuya ma mani ka kai lam da gi la ga ne moi na ne mating pang bi ba mayam je. As khoi bo ji nga ye. Khoi sa phaba phom ma da phazan lai biro. Zara ka no. I mean Rocky Company. 52 years sure singba punsi de ude. Sin the first time ni. Ngasi si arambai yam thagal le. Moi na sim tek pang bi bagi. E khoi si yam safe oi re sikti. Thank you arambai. Thank you. Safe oi phom lai biro phazana. Rescue operation se makata na jathari hai batare. Imoinu Ima Keithel, big Keithel number 2. Sini wari film se. So mo khong le re. Duga som de le re. Kogi Leimerel si debi Ima Keithel. Som de na phoi bi Ima Keithel. Dubu hai ba Keithel ani shidi Keithel ahum shidi. Maruina kogi Imoinu Ima Keithel. Aduga Leimerel si debi Ima Keithel. Aduga phoi bi Ima Keithel. Hai ba Keithel ahum shidi kogi
mogi floor level si wang na sing chang bangamdri adumaku tungan ba dukan family ba haiba tare mokoi sing asini maruina sing thum dana pose ki ama mang ta thoi ba si aduga mioi sing si amana aina susum haija ba haiba tare kogi yeng ba lak point to ga tare mokoi kudong cha ba thokpa o chei lokthokpagi wafam di kudong no ude adubu ising sisu ka suyam na phaba ising nati hai tare ek yeng bada anai ba ising ni ado masigu marak sida kumma ga hai tare yeng bulak pa kai tori bano hai bagi dugumba visual sing myam u from birise Imphal flood hai tare mamang da mukta u khidri ba mawang da aduga mayam somda leibiri basina bagi pauna keithel changmam ni ai jik changhan jarake dukan gi thummi bagi mawong si adum yeng wada khangani haitare kyamu yamna thumbage ha basi dum yeng wada khangani sini ai su khwang yok chale asik sang baje khara adumakpu somna kangi sida khara changaga khada orabasu mayamna khanganna bu hona jage Manipur amadi Manipuri mapan leiriba SKTV bu SKTV news bu yengbiba purumakta khangan jage sini imale bak Manipuri hauji ori phibam si kaigum kanda mayamna pauna kaithel ima kaithel aduga Imphal gi mayos de leiriba pham singa lakpira matamda ori phibam du hojikti sini haiba tare aduga beauty flyover bridge si lekang thong oidre ipaki mithakta chenba thong saba thong adu oire dukan mi phibam de sini oris yeng biyo sini ai phau bu da haitare thabag yokshala kadore Ôi giời ơi, cô. Tiếng cái bầu dùng dầu gì đi. phau sẽ cái tông Bầu cái đấy. Imphal turelgi mapham manida ising kaibadagi habidi torat torban kaibadagi ising thumjinkhre singi manungda yamna habidi puari ohodaba thodok among oina ima keithel habidi khwaiban keithel gi mapham pumba ising thumjinkhre si handakina ihan hanbo oramani mamang na sing chaw khibul regasu handaki suma chaw basi yawm do mandi hana miyamna phungnu na pasulai maru oina kogi dareng bam awang lekai amadi khabamda kai khibaduna maram oirakanda haujichu ising chendeba lebakta aduna maram oirakanda mafam sing asida ising thumjilakpani maru oina kogi malem ni khwaidagi lireba polo ground kogi polo ground oidre haitare water polo gi swimming pool oire habatare aduga amaronda kogi Manipur gi amata ngareba lekang thong beauty flyover bridge si lekang thong oidre habatare ipak mathaka saba thong oire habatare masi tasengna hairugadi hauzik thokliba isao sino helakpa ngaktani isao sina kayagi matik mangan tahan bagi haibabu migi yum ninkhol property amadi tuan ba lanthum mangan matanatana kaithel asida pot yonjariba miyoi kayagi makhogi pot kayama dukan thamba pot kayama mangan tahankhre masina maram morakanda irangna handagi hauna asuki matik kudong chahandraba lamdam masida leiriba miyam gi shermit londa amukka hena kudong charaba kayama pibagi adugumba phibam de lakle amaromdana amuk ichao sidi handakini ichao si loikini ising asi senthakini kangkini madugi matamda oihogodo phibam madugi damak lengang na sem sabirabra sabidogadi hojik matam leiding asida medical team ni khangde natragana tongan be agency si tanara kanda paket pe yaba thorang ching paket pe tangai fadaba leiri amaromdana amuk hojik leiriba phibam asina sokol laba miyam asigi damukta karamba package karamba thorang sing Central government tanaraga pigidori bagi haba susu yama chawna hangne oiba wahang amadili oiri masigi thoiba sugumba ichaw prakritine piba sugumba chaitheng oiraga su masi akoina section hauragadi masi akoina hana thabak khara pakhat hauragadi kanba yabra haibu su Manipur gi leriba akhang ahising environmentalist sing scientist sing khanaraga lengang thabak khara pakhat pagi tangai fadaba leire ngasi gi oinadi camera person priyanjikalo na pawom jari ba ai Ketrimayum Premchan, SKTV News, Imphal.